Ngasay Fonkiba Tungan Manipuri Sipungsing amasum Tokiba Taudo Toxing the Gimarobi Epoxing Kongusaraga Manipur Top Senel Gimeki Miana Tamzagi Armada, Huyeran Paudi Locusaraga, VDF Premananda, Mina Halambra, Haksang Pura Cre, Memorandum Pishin Cre, Sigus Minister Yana Cre, Premananda Masara phurit litlamdre Khongup su tomlamdre, Masagi mobile phone su yaoramdre, Maku Kulai Pipe Muation Halambra Kada. Mamang thagi taraga tarukta police na lusingba combined team amana sandal district ki sakbi karong sub division ge manungsa na 5cb list the popi pambi sing yan that pesat ki bada yaw ki thawbal okram dagi VDF personal ningom Premananda gi haksang ngarang popi pambi sing yan that ki mafam aduga irap lapna dana leiba Lebanon Belis ki mafam amadagi sina phangkiba da oiram kiba ma ki haksang gi phiba madugi matungina ma kana gumba miyoi sing na mafam adura halaga thamnambra haibi gi wang tholakle Maramdi Pauxisna Pangba Paugi Matumina, Laikidraba Premananda Masala Litliba phurit yaoramdre Khongup su tomlamdre, Haibagaloinana, Mark Masagi mobile phone su yaoramdre, Maramasina combined to Maduna, 5 Kulgi Ekar Krata Taramba, Poppy Pombising, Paktana Yantalaba Matunda, Mark Lamhang Duda, Lahobadi Mark Pokonaguma Mukrana, Tawoin Hatopi Bra Haibigi Singaba lady. Narang Mark Haksang Ting Kibada. Haksangi ayama sarupum thaba horamlabus Zenimski mok yoroklabanina postmortem examination tawraba matungda maki mishigi sapsaba maram khanglagan hari maki haksang ngarang phangle haba tabad makpum pham khangdana mangkhibadagi semkhiba JAC na maki mishigi matang ngasi numidang minister ga maki bangalo do unaduna wari sana badu JAC ki makedi ga akaknaba demand khara yaw memorandum amasu kusinaki Minister ga JAC amasum Maki imungi miyoi singa unakiba duda Khongup Assembly constituency ki MLA Okram Surjakumar DIG range to Ningsel Warngam Thawbal gi SP Jugesandra Hobizama amasum Sandal District Police ki SDPO Yoki JAC gi mekedi minister da memorandum pishin baga loinana haktengna wari sanabada nakal ani gi mar yana bakara purakpadegi laikhidrabi haksang hayang postmortem examination tawraba matung lauduru ma ki aruba mathomangam pangtholagan hari VDF personal and Premananda laikhidrabi matangna nakal ani ne yana ki wafam singi marung thabak tagi potharaba jas amana lusingduna thawdo sigi matangna judicial inquiry sathaba amasum inquiry ki thabak thoram sing tha ahum phawgi manungda mapung phana lusinba laikhidraba Premananda gi loina pida lainga ki meki gi sana thabam piba laikhidraba gi angang ani da lainga na pangbe ba mateng pangba masum war on drug campaign da laikhidraba and Premananda da sarugyaduna pangthoklamba thabak singbu sakhang boina maki ningsing kuba ma sagatpa yauri adumoina mak minister ngasi pisin kiba memorandum adu JAC na phungdo kibu wapum singi manungda maku laikhidaba si state lengangna hatokpane hana lawi maramdi war on drug campaign gi manungsa na mathok pangthokpa sakhiba ma 5cb list ki mang khrem sum thiba khangdre haiduna mamang thagi kunga mathoida maki yumda post commander na pau pirakpari gi yumgi miyoi sing club JAC yauna mari lena ba authority amasum minister da ahenba force amadi matam gusuna bu khusu khlai sejna duna Premananda bu phangnana ba thiduna mayum na sinabina ba haijaki ba lekhrabani adu bulenga sigi meki digi ahoba sing lerakpadigi JAC na tha sig amada Imphal more lambi paringda general strike khongjang sangsilakpadigi Numitumaktada JAC gi miyut singa Minister Gobitas 1000 go unaraba matungda maki khongul libi thabak tha sig ani digi hokibani eduga maki haksang ngarang phangba ngamkiban hari memorandum madura makata na phungdokibagi matungina JAC na laingak da taliba demand sing thawdo adugi tholakphom kaya laibana maram oiduna misi sigi langla langjin puthokpina ba independence body webi inquiry ama langna khutak semgadawni inquiry committee du gi chairman na high court of Manipur gi thabaktigi pothara bujus ama ohenbaga loinana masigi member singdana home department ama sub JAC gi mute yohongadawni habisini loinana mak matawkram na laikhitabano haibadugi marik sumbu report puthona ba postmortem examination tawda video coverage tawbugo loinana mahak sikhibegi maram numit humni phawki manungda puthokadabani haina khankhibani loinana lenga ki section da ba masum thawdo duna mathaw masakhang da ba police team gi commander gi thawdang yawda ba phiba masi amuki hena tholaktana ba matik sabe action lokot paga loinana sena ba sing service gi suspend tawbugo loinana kariguma mara leramdabadi thabak tagi laktokadabani habisini loinana Premananda war on drug mari leinana lanphamda laikhidabana maku thawna phaba mari bak nungsiba misa ama oina
Hero Martyrs of War on Drugs haiba mingthol piduna state ki thakta ikai khomna bigdabani mahaki imungda lanphamna laikhidraba security personnel amada pifam thokpa compensation x gracier na singba pibu loina mahaki loina bidalenga kisana bathaba ma pigdabani haiba wafam su yauri karigumba JAC na talib demand sing si thabak ton thoktrabadi mahaki haksang laudabaga loina Manipur gi lup singa kusamnaduna akan makhongjang sing sangsingani haiba wafam su phongdoki Adumai Maksud Minister yang unadun wari sanabada matakta yanaki bawa role marida nakal anina yanaduna agreement amasu kuyak pinaki agreement asida JAC ki meke digi Niranjan Wanglen mitain kuyak piraga lenga ki meke digina DIG range to ningsen rongam na kuyak piki Amaramda Manipuri ki mayai kaap chinjak sing maru fona mutana bigi panamda akan mukongjang sing leptana sangsidak liba Collisions against drug and alcohol kadana thadurok siro lamada popi yenthal pesat kiba bidi personal lingoma premananda sina funkiba thawdosi taraina lobusum hedi siro sina makhata na hai lengana sangshilibu war on drug campaign ki manungsana January taraga turukta Sandel district ki urun top sing the popi pami sing yenthal pesat payaw kiba bidi personal sina matam kuina thiba phangdraba matung ngarang Lebanon Belis ki mapamamada asibok sang oina funkiba thawdosi taraina lobusum roi misi war on drug campaign ki mayokta kanagum kharana tawge yauna tawba amadi lengak ta pirakpa threat ni haina lobu yai hedi war on drug ki khongjang da saruk yaba miwema lekidaba si lengana awang thakta ikai kumna phunthoi VDF Premananda si war on drug ki martyrs oina lathok sungani Asuk sangba matam sida mangriba miwe sibu matam sana thiba ngamdaba amadi kanma ngamhaudaba si lenga ke asonani misi si kulai pa miwe sina satharibra natragana mataw karamna shiribano haibasi yamna kumna thijin tangai fade tangai fadrabri central agency da sejin sinaduna case asigi asumba putuan BPI Popi pambi yantat pada sarugyaba police personnel ama mangraga asibak sang oina phangba sina police ki moral hanthana bagi moirakani maram sina misi sigi langlalang jen thidoktuna mara leramba miye sing group sing akan maserak phangadabani loinana lengana laikhidra bagi imung munungda matik saba compassion pifam tu haidi housing war on drug ki issue si taraina lobu yararoi Popi pambi thabada khulai paiba group mafia kyana manungda sound support toram yabi akibaleire masida lenga ki khongjang asi hena kansinanduna mayaka badrak singdagi Manipur khunai kalhaurasi haina su phongdorakli atopa pawmana nupa masagi loinabi aniga khatnadanaba kona direction pikre Manipur gi district court singi manungda ama oiribi Imphal gi Uripok Serap Court complex taliba sessions just Imphal West na criminals miscellaneous anticipatory bail gi meter ama lakhalaktuna oyel satharaga pikiba ahanba makhal gi condition yawba order amada masagi nupi ani leiba nupa ama matungda maki loinabi aniga khatnadanaba hotnagadabani habigi direction pikre District Court sing ngasi phawbra piba bail ga mari lenaba matter gi order pikiba condition asi yaw order si ngarang court asina pikibani amasuk bail matter si ngarang sa hi English ngani ga kungani thoida city police station na IPC gi section 326 354 34 gi makha register tawdun lokhat case amaga mari lenana ko nangarang direction pikraba nupa siga mahake loina bi ani ga gi manungda amagana hana court sidigi anticipatory bail lawdun lerakibani adugo ngarang matter si ko na lokhaladuna khanarakpada makhoi ani da pikraba anticipatory bail adu makhoi ani na police ki makedi case asigi investigation satarapada mapung phana cooperation pirakpana singba record singyeng laba matungda court asina makhoi ani da September 19 English ngani ga 19 da pikiba anticipatory bail singadu absolute bail oire hana slok thokibani Noindana makhoi ani da pirakhiba anticipatory bail singadu ngarang absolute bail oire hana kona khangan kibaga loinana makhoi ani gi manungda mapuroi boiriba nupa sida maki loina bi ani ga matungda khatna danaba hotnagadabani haibagi direction pikibani panba yabadi case asi nupa siga maki loina bi amaga gi mathakta maki atop loina bi amana complaint within file torkibani report adu gi matungina makhoi ani gi mrakta city police na case man lokhtkibani hainisu pawsna makhatana phungdurakli Atopa pawmadanamu nopi lal sarugya khibi ima sarabi gi photo bu huralanada thamjilambagi mawung utlibsi singnabagi ithil pibni nopi lal sauna mayug yarambi maiti pangal ima sarabi gi photo bu huralanada thamjilambagi mawung gum utlibsi pangal community de singnabagi ithil pibni loina masigumba ithil piriba miyoi singasi lengana ngasi phawbu yengduna leiri haina United Manipur Muslim Women's Development Organization UMMWDO gi meke digi thadurokpa sirolamana phundurakli namit kharani gi mamang da electronics media amadi pauksi sing nupi lal yawdabi
ima amagi photo tesilami haina phongdorakibadigi UMMWDO na yamna matik sarabi saknarabi ima amabu adumna haibadu matungna haidanaba media gi thongda khanki adu thasigi anida matung huktaba londa kya amu khanairaki miyoibigi khangba ngambagi pankai lantokiba kanglon sumna gari thaujariba driver amada khanghaudana senchilaglaga accident thoklabri driver dugi maral tahangadoribra haibu wafam si lengaki mapamda thamjari Nupilal Memorial Association na document amadi matik saba khudam sangdam hairibasi Manipur Nupilal gi history asi haujuk ladiba history amadi ima rasnina libiramba wari khakna awat pa leitre mapung phari hairibra madu oiba taragadi Manipur gi research scholar kaya academician amadi Manipur gi historians kaya bo mamitang madigi amadi manapang madigi uba taba ngamdrabra Ayuba amasung research scholar kharagi maming history department gi head retired Salam Irin amasung GP Women College ke political science ke professor Abdul Hakim Shah amasung DMU gi history department gi associate professor Dr. Sayyid Ahmad loinana saknaireba ayuba B Kulasandra amasung Dr. Badaud loinana lekhidraba ayuba Kayamuddin Pukrimay loinana Himalaya Bakshi Fong editor Rashid Ali subsilakpada Haujuk Manipur gi miyamna sakhangnaraba social scientist Dr. Danabi Laisramna Nupilal ningsing numit ki warol pibu kudingda lanphamaduna maiti pangal amasung kabui nupi yorami tatana panbiri khudam oina hairabada kumja English singa taraga mangada apunba nupi lupna thau ground na pangthokpa Nupilal ningsing numita Manipur gi pauksi singda Nupilal gi matangda quote tobirakhibu wai khradang palabada Mapan gi history ibisingna yamna lana ibirami madudi hawkiba Nupilal gi ihawdu Manipur gi maite nupi khaki oina uhalamle masimakti aranmani Nupilal gi ihawduda singge amasung Muslim ima Indon singsu yauraga hawkibi ihawni maramaduna anabu puari ibisingna ihawasi Manipur pumbi gi ihaw oina uhanba sangi masigi makha tarakpada UMMWDO na thamjaningmadi kumja English singa maga samapan ga maudraga tareta pauksi da Nupilal yoramba phurup khudimaki miyoising masak taknaba thokpira o haina hapki haina thambiragliba si ima sara bibina hinglingai da English singa maga samapan ga maudrada Mingsel Sefong editor lekhidraba ayiba pukri mayum Kayamuddin ga loinana correspondent singna ima sara bibigi yumna satuna interview lorami Hairiba interview si English nga mga samapan maudraga matuigi Mingsel Sefong sida Nupilal da ima sara bibina sarug yaramagi warolado mayiksing niki Masidanatana ima sara bibina hinglingay All Manipur Muslim Pangal Women's Affiliate Association na English nga mga samapan maudraga humdoida organization na sige president retired professor Laljan Begam gi sanglenda Nupilal observation bangduki Makatarakpada matang sida Nupilal Memorials Association gi secretary Longjam Amaitei Netaji na phungdukibda English nga mga samapan maudraga tariki pauksi singda Nupilal yakiba Muslim amasum tungan-tunganba community sing lakpiduna ima sing hinglingay da masak takpina ba haiduna pauksi singi kuthangda khanganbiki hairiba simang angakpa phawi English nga mga samapan maudraga taritigi hana English nga mga samapan maudraga humdoida lanphamadu yakibi ima sara bibi masamag yauna Nupilal object obo Manipur gi pauksi singda yaki haidi Miyamgi CM and Birena Pangal Kunai Tamoy Surak Liba Mayesi, so the Namaki Mutat Pigani Habi Asset Pataz Blay Hanesu, Siroduna, Makatana Fondurakli, Amaromdana, Memorandum of Understanding signed on a cre. Education among the resources and was Sagatuna Mipung Kudimakatuan to one Makalgi projects in Makada, Punatabak Taminanabagi Panamda, Sri Yaoramdre Society. Rupatanar Hamadi Samgra Shiksha Directorate of Government of Manipur Nigi Marakta Memorandum of Understanding MOU signed on Kraina Society Sigi Mekedi Tadorakpa Sirola Manafungdurakli MOU Sigi Manungsana NEP gi Saruk Amoina Role Model School Sing Sembasakapagaluina Equitability Education Amadi Experiential Learning Matangna promote Hari Sri Yaoramdre Society Amadi Samgra Shiksha Directorate of Education Government of Manipur Anigi Marakta MOU signed Tauna Kibegi Maduda Additional Director Planning Education Department of Schools Gitchandra Haubam Wakesur Saryaki Haribu Project Sigi Manungsana Mahimasing Tamliba Class 1 Class 2 Paugi Mahiru Sing to one scholars in program project Based Learning Special Education Amadi Micro Scholarship Idun Mahiru Singbu Puning Thogot Pagi Thabak Thoram Sing Pakakani Hadi Sri Yaoramdre Society
हाइरिबा सिटलेबा सिगी थोइदोक हेंदोना एजुकेशन सेक्टर दा मथौ फजना थबक तौरिबा सोसाइटी मनी असिगुम सोसाइटी असिग गवर्नमेंट ऑफ मणिपुर ना पुना कुसमदुना अखोइगे हवरकलिबा मिरोल सिंगबो अफब लंबी अमदा पुरकनबा मदी सखोटपा खुनायम ओहलकनबा होनबदा असबो मतिंग ओइगनी मणिपुर गवर्नमेंट सु मतम पुनमक्ता स्टेट असिगी मियोय सिंगबो मदी माहिरोय सिंग मपुंग फाना सौगतुना अफब खुनायम ओइनबा होनदुना लाखिबनी अमसुम लैंगाकी पन्नमसिदा एमओयू सिगी मखारा चथरकदुरिब थबक थौरमसिंग असबो मतिंग ओइरगनी सोहाइरी मखा चथरक पोइना तो पाव मदना एक्सीडेंट अनि सेरे इम्फाल सिटी एरिया की तोंगान मफमनीदा ngarang numidang thokiba lambi ge accident na miyani lekatna bangamdana sire press na phomo paw ahan bi accident na du lampel police station na kon ba chingmai rong da leiba isdan motor mapa gi imphal dimapur lambi da ngarang numidang pung nipan makhairam taba matam da thokibani thaudo odu da lekhidra ba miyo itu gi maming langjongam golmai se kun ga tra apoko lekhidra ba benjamin kawi noni dagini hausina news second leiba hostel amada leiraga leirik tamduna leibani mana ngarang numidangi pungpam madu sakani panba suzuki Hexels registration number MN06SG 3429 asi singmairong khongnang ani karaklomdagi awang pangna thogolakpa isden motor mapagi lambigi divider U-turn lorakpo ukhu puduna lakpa keystone company gi tata hybra gari registration number MNS01 9677 asigi maninga thomjin medagi thina soki kudak sijo hospital pukhatuna laikatna rap matung laikatna bangamdana ngase ayu pung 8 makhairam tapa matamna laikidabani thagdo aduga mari lainana lampel police station case ma lokhatpaga loinana laikidraba miyo idugi asi baksang adu ngasi rims ki mok postmortem taraba matung imung manugi miyo singda khusina kre hairi atopa mada city police station konba M sector da mayoknaba Kangla Paki lambi matai de khamdan leba tata tipura mara thomjin mada car thorakpa miwe ma thina sokpadigi lekatna bangamdana lekide police tagi phongwa pawgi matungina thaudo odu ngarang numidang pung 10 ga mathoi makhairam taba matamna thokibani thaudo odu da lekhidraba miwe du gi maming hizam lenin saikun ga manga apokpa dane khawi Imphal West ki langwol warok mitei lekai degini maksaka mari pan maruti swift car registration number MN06LB 6233 singarang numidang gi pung pham aduda Kuya thonglomdagi makha pangna thorakpa M sector mayuknaba Kanglapaki lambi matai de khamdana leiba tata tipura mada sapukana thomjin mada thina soki khudakta miyo edu hospital pukhatra lekatna bangamdana ahingnongai matung pung 12 makhairom taba matamna lekhidabani sana leba oxy digi makha sathajarakpada Moirang College ki principal ki ka sof lunsinkhre Moirang College ki 3rd semester ki mahiroi singi admission matamde henjin khiba senpam handok triba phawba college asigi principal ki ka so hangba yaroi haiduna ngasi college asigi student union na principal ki ka du anobu so ama londana khongjang sangsinkhre college asigi student union gi thapu busing ngasi college asigi principal gu unaduna makoi admission matamda henjin na lokhiba mahiroi singi apun ba senpam lupa la amgal sing mawdraga ni panrom principal masan handokata bini han ayi bisrol phawa piduna azaba pirakhrabani adubu ngasi phawa henjin khiba senpam handoktuna laibudagi handoknaba haiduna principal gu unaraga unaba sangmada yanaba purakpa ngamdabadagi khusaunaraba mahiroi singna tha sida retire tawragadaba college asigi principal gi kadu solun singkibani ngasigi khongjang adu saru gyakhiba Moirang College student union gi general secretary Khumon Santos na pawmising hai Manipur da laidiba college singi admission tawbada college singi non government fund oina mahiroi singdagi practical gi senpam admission tawbada punna launai adubu COVID-19 namara moiraga Wonaribi kya sig yengdun atopa college sing yana ba magi makha lupa samadagi sani fawo longni haiba wafam lakpadagi college asigi oina su practical gi hawki besenpam lupa sawadagi zahum da hantana ba duga hena loki besenpam lupa sani na handok haina yanaduna mamang sidi principal na sign to notice am thoktun laikhrabni BAC 3rd semester gi wena apun mahiroi sani gi mapan ama di BA 3rd semester gi wena apun mahiroi sani ga kuntra ga mapan puna college asigi 3rd semester gi mahiroi samri ga nifugo nipan gi senpam handok da banaki mauna makhata na hai mahiroi singna phangpham thokpa si practical ani yawbo mahiroi taraga nipan gi mahiroi amada lupa samri gi yankai gi apun senpam lupa lising nipan ga sama practical ahum yawbo mahiroi sama ga mawdraga mathu gi wena mahiroi amamam da lupa satruka yankai punna lupa lam ga lising kun ga mari ga sam ga yankai ye yosna practical amakhaki mahiroi saniga kuntra ga mapan gi mahiroi amam da lupa sani ga yankai gi apun ba lupa lising yankai ga mapan ga satrika yankai loinana practical yaw da ba mahiroi sam ga kun gi supna gi lupa yankai gi apun ba lupa lising taruni hariba mahiroi sing si apun ba senpam lupa lam ga lising mawdra ga nipani
हाइरिब सेनफम असि प्रिंसिपल असिना था असिदा रिटेट तौद्रिङैदा हादोंना भाइजबनि मसिदा प्रिंसिपल ना तविदबदगी प्रिंसिपल की का सोलोन मी खोंथांग असि तौरखिबनि माहिरुइ सिंग हांदोकपम थोप सेनफम सिंग लागिबा फेब्रुवारी 10 फाबगी मनुंगदा हांदोकतब तारबदि कॉलेज असिगी अपुनबा माहिरुइ सिंगना मखल मखा क्याई खोंजंग संसिनबा फिरेप लौरे ngasi skolo liba principal ki ka se karigumba fakai na thulabadi masida thulakpa abhapati ki daita principal na pugadabni swaidi makasa tharak poina pongna pham pausi dige topa pawmana lambi cm dabigi mayukta lambi thinggi khongjang sangsinkhre pasoi part 1 digi Yurembam power house phawgi impal zribam lambi singasi phawba sembidana leibana maramoiraga mafam adugi miyam na ngasi digi lambi si semdriba phawba lambi thinggi khongjang sangsin bawkhre ngasi pasoi part 1 digi Yurembam power house phawgi manungda leiriba tongwan tuan mafam singda lambi da tayar mai thaduna masum nung paisinduna lambi thingki lambi thingbi khongjang adura saruk yakhiba nupa mana phongdorakpada lambi si matam sangna sembidana lakli lambi si sembi yu haiduna numitari inigi mamang lambi thingbi khongjang sangsinki adubo lambi si bu semliba company na numitari inigi manungda semba lusinana bagi thajab biranki adubo thabak to onturaktabadagi ngasi gi khongjang si sangsinmani lambi si phatabana maram moiraga lambi gi nak yeta leiribising urful na leibangam dabadigi migi yumda lekpa phawbi donare urful na maram oiraga anaba kya mayunare maram aduna lambi semdriba phawba lambi thimi khongjang sangsingi gani haidi loshilakpo ina naharul thaudang paukse dige topa paukra namo laisang thugairamba krishna gi murti khudoklam gi mayokta protest atakre ngarang numidang imphal is ki brakapur guru aribam locality da leiba sahi sahum rom helaba krishna gi murti amasum laisang miyoi khrana thugai iyai khai toram gi mayokta ngasi miyamna protest atakre sakhangdaba miyoi shin ngarang hing laisang gi sarukta iyai khai thugai ba toramba amasum krishna gi murti laibakta langthuklam gi thaudo du gi mayokta satakhiba khongjang aduga mari lainana all manipur dharma raksha samiti gi founder Ji Ranjit Sharma phongdokibada laisang asi state asida khwaidi gi lidiba ama oibada natana Manipur Ancient and Historical Monuments and Archaeological Science and Remains Act 1976 na ngak selaga mafam amani hawkiba sei kya sida akhanaba dharma madami kharna atamnana target tawbi thawong si kanem tawi masida scenery ba miyoi singa si mari lena ba authority na maru phangna muthana ba hona phamthoi ngar numidang puja tawnari ba mafam amada leiba lai gi murti mabu yekhai thugai toramba si tharaga hawkiba tha ahum lum si gi manungda anirak subani haina phongdoki amaramda thadok thopamda local MLA su oiriba assembly speaker ti setrabata masalaktuna yengsilam khibu loinana thawdo adugu mari leinana sapsabe action lokhatkani haina su thajaba piram khedi lushilakpuna naharol thawdang paksi dige to pawmada state sida athubur education 6 monitor thonaba command and control center linglagani tes basinta kumar Manipur da anabu education policy 6 masi yamna progress leina kumang saksina sangsili Gujarat state tabugumna Manipur su education system asi monitor tawna ba command and control center linglagani haina education minister ts basinta kumar ngasi none district headquarter gi longmai part 3 da leiba multipurpose hall da nauna saba district institute of education and training zone gi building sangara ba matungna pangthokiba miyang gi mifum amana phongdoki minister makata na hakibida thasi gi manungna graduate teacher gi recruitment gi result lautolagani loinana Manipur gi singa masum tamda oza watpa gi khudong sadaba kya mayunari ba sisu athubuda koklagani education department khwaidi gi sauna awawa mayunari bis oza watpa infrastructure suna leitaba masum transfer ma depositing issue sini hokiba sahi Tararongi matamasi oza gi recruitment amata pangthoklamdabana singa masum tam animakta oza watpa gi khudong sadaba kya laidi Puna haujuk power ozai awat pa post vacancy lising taret ki mathak lairi lagatu ribisi ani gi manungda state asid education sector da ahongba ma purakna bo honagani karigum hariba matam sigi manungda ahongma purak pangamdrabadi mak masam resign tawna ba sem saduna lei private school gumna anauba multi color uniform system as government school sing so athubuda packet power gani government school gi oza singa masum mairu singda computer amasum tablet sing sungen tholagani none da nauna sari ba ngasi sangari ba diet center si mantri gi ministry gi procedure matungina athubura function toragani loinana diet teacher recruitment gi thabak so athubura horagani none da nauna sari ba diet center asigi project course na lupa crore mari gi lakun gi ma lising taraga mathoi gi samaga kuntraga manga naki
थौरम अदुगा मरी लेना हिल एरिया कमिटी की चेयरमैन दीपू गंगमैन फोंदोखिबदा हौजिक सथारिपु वारोंद्र की कैंपेन असि नोने डिस्ट्रिक्ट लेरिबा मियामना मपुंग फाना सपोर्ट तवियो ngasi sangarib diet center asi athuguda function tone of education minister na mathau ta thabak sing pekat piyo none district education sector da award apa lai ribising asi athubu matamda lushina na bukhona gani swaiki hausi kuina di miam pau smatang ase lushin jarage masum miam puna na wa update ngamina si